मरुओइबा पाव सिक्योरिटी फोर्स न चथखिबा तोंगान तोंगानबा इबुंबगी थौदोकसिंगदा लालहौबा अहुम फारे जुलाई कया असो फाबा ngomkhre amadi security force na drug ki mayok ta chthakhiba tongan bo operation singda heroin kilogram ahum amadi simplex plus gram chahumga ama phagat ngamkhre Security force na tha sigi tang tara amadi tara mathoi da sathakhiba tongan tongan ba thiba humbagi thodokta ain na thingkhraba lalhulop ahumgi mioi ahum fare security force ki kangbu amana ngarang Thobal district ki Yaripok police station na konba Yaripok bazar da sathakhiba operation amada KCP apunbagi active cadre ama fagat pangamkhi faraba mioi adudi Thobal district ki Yaripok leirong thel makha lekai dagi khumanthem naucha chahi kunthra ga humdoini Security force na ngarang Bishnupur district ki Bishnupur ward number 6 ta sathakiba atop operation amada KCP PWG ki active cadre ama fagat pangamkhi farba mioi adudi Imphal West ki Sagolban Tera Sayeng Lerak tagi hojikna Bishnupur ward number 6 ta leiba Moirangthem Mohen Singh atopa ming pari sahi nipugani thoini farba mioi asidagi magazine yauba SM carbine ama AK magazine ani AK ammunition kungamari amadi camouflage t-shirt amadi ama fangle hairi Nakalamaromda thasigi tang tarada Bishnupur district ki Moirang police station na konba Omber Hill crossing da sathakiba operation amada KCP Taibang nganba group ki active cadre ama fabangamkhi farba mioi adudi Chandpur Mayai Lekai Bishnupur district tagi Haisnam Sanathoi Mitai atopaming Nanau chahi kunthraga tarukni farba mioi asi Moirangi tongan tongan mo mafam singda leiba miyam dagi senkhai thumkai tawbuda chenaba misakni hairi Security force na ngarang Imphal West district ki Patsoi police station na konba Khonga Khul amadi Longa Kwereng village ka faunariba ngairangbam lokon IVR da sathakiba thiba humbagi thodokta khusukhulai kaya fagat pangamkhre faraba khusukhulai sing adudi magazine yauba .303 rifle ama magazine amaga konana semdoklaba .303 rifle ama magazine ga konana pistol manga helmet manga BP vest mari BP plate nipan charger ga konana baufeng handset ama camouflage khongrau amadi furit jura tara amadi bag marini Nakalamaromda security force na chathakiba tongan ba operation singda mioi ahum heroin kilogram ahum rom amadi mayai kaba potlam kaya fagat pangamkhre security force na tha sigi tang tarada Thobal district ki Lilong Litan Makhong amadi Imphal East district ki Khergaon Awang Lekai da sathakiba thibu humbagi thodok singda drug lalonba mioi ani fare farba mioi sing adudi Muhammad Khurshid Alam chahi kungamathoi amadi Muhammad Akbar chahi kunthraga taret ni makhoi ani dagi heroin kilogram ahum amadi Tustrex TR syrup ki bottle nipan fagat le hairi loinana drug lalon bada season akiba lupa lakh mapal ga lising yankhai ga taret ki senfam ama cartridge ani ga konana SBBL gun ama 4-wheeler ama amadi mobile phone ama fagat pangamkhi Amaromda numit asimaktada Imphal West ki North AOC da sathakiba operation amada mioi ama simplex plus capsule chamngaga nifu mariga konana fagat pangamkhi farba mioi adudi Thobal district ki Thobal Moijing Lengoi chingdagi MD Wahidur Rahman chahi nifu ga humdoini hairi Security force na sathakiba tongan ba thiba humbagi thodokta lalhauba ahum fare khusu khulai kaya masu faraba faba mongkhre
Security Force na drug ki mayok ta sathakiba tongan mo operation singda heroin kilogram ahum amadi Simplex plus gram chahunga ama fagatungam kre